पाउसेदा यमफम ओइब मरोइब पाउ खराब दे तौजरे मणिपुर लेंगाक एडीसी की मिखल जून कुनमंगा फाउबदा पांथोक्लगने असुमना मणिपुर लेंगाक की ऑफिस थिंगबगी खोंजंग हौख्रे ऑल ट्राइबल स्टूडेंट्स यूनिट मणिपुर असुमना सिंगी डिस्ट्रिक्ट सिंगी ऑटोनोमस डिस्ट्रिक्ट काउंसिल एडीसी सिंगी मिखल अथोबदा पांथोक्ननबा डिमांड तौरदुना लेंगाक की ऑफिस थिंगबगी खोंजंग गासिदगी संचिनबा हौख्रे अमरोमदा एडीसी की मिखल जून कुनमंगा की ममंगदा पांथोक्लगनी हाइना लेंगाक लाउथोख्रे असुमना ngasi huduna sanction ki ba lengakna singgi district singji ADC mikhal ki matam blak thok tan leibegi mayokta sanction ki ba lengak ki office ting ba ki khongjang atuda tongan ba singgi district sing de leiba lengak ki office sing asung ki volunteer sing de sol lonsen ke office sol lonsen ki ba ki khongjang asi nauna sing ki ba district sing Pherjol None Kangpokpi Kamjong Tengnopol sing ba mafam sing da su sathaki aina asung ki masin chatpa amana pause asida phongdora ke Sathariba khongjang asigi matang dengan si upung tara tabam batamda Directorate Tribal Affairs and Hills Manipur ge conference holder lengak asigi minister amadi MLA kangbu amaga asonggi lusing basinga unaduna wari sanake aire hiram basiga mari leinana Assistant Chief Secretary Tribal Affairs and Hills ki Assistant Chief Secretary Let Khogin aukipna kodiak pidona thokiba cherola mana ai asong mamadi demand committee for the creation of ADCs gi miuchinga unaduna Autonomous District Council की मिखल पांगथोपगा मरी लाइना उनादुना वरी सानखे स्टेट लेगा की मोट छेलगा मिनिस्टर सिंह एलडी को बुगजागिल बालते हिल एरिया कमिटी की चेयरमैन के लैसियो अमदी TAN हिल्स डिपार्टमेंट की ऑफिशियल सिंह जाउना मिफम पांगथोके आइरे आदोप पाउ अमदना उची हातनबा हिदाक सोइदुना चारुबा अंगांग अनी की मनुंगदा अमा सिरे सोइदुना उची हातनबा हिदाक चारुबा अंगांग अनी की मनुंगदा अमा सिरे angang laikidabadu Janems Hospital ki doctor na thausadabadagi laikidabani aina imung manung gi miosina maral sikre laikidaba angang adu Imphal West District ki Singtamai Police Station konba hawum marak kaisam laikai dagini sahi ahumga tha mari rom sure thaudoga sig matangda angang adu ki apopona phangdorakpagi matungina mahake masanupa anini masanupa atopa aduna sahi amaga tha tare sure ngarang mahak masambak jawna imung manung gi miosing thabak chathongabadagi mahaki macha ani adu mahaki loina biga jumda lehauke Nongthil pung bari bakharum tabada Ranjita toilet chaluge haidun angangani adu makoi gi kamanung da mapandagi thong thingjelaga tamlamke minute khra gi matung da Ranjita na toilet gi tholoktuna thong hangdoktuna kamanung da changlakpada thongnau gi mapan gi phairem da thamba usi hidak adu pairaga lerambaga loinana sakibagi khudam phangke kudak da laikai gi mi khra ga loinana masanupa al adu Janems da pukhatuna casualty da pusanke casualty da Taramba Dr. Singna children water refer tawraki children water pusila batungda angang aduna sakibo usi hidak adusu ward adu da mathau taramba Dr. Nupi amada yanghanke Dr. Nupi aduna usi hidak adu yenglaga CD kaisu tawningai leite hidak asida thariba prescription asigi matungina miyoibana soiduna charorobadi lumbu lumbu saba ising kharap pithaklaga othogalu haribasi jumda tawruro karichu tawroi hairake haire angang adu gi mapana admit tawdrabasu jagadra aina hangbada doctor aduna Kaisu tawningai leite hidak asida thariba si jumda dum tawruro harapadagi ngarang nubidang pungnuk taruk pakhairum tarakpa matamda jumda putharake yumda leiraba matung numidang pung 12 tarakpa matamda angang adu masa sontharak pagal loinana orakhe adubu doctor na hairakpani na kaisu tawroidra haina khallaga leiraklaba matung angang adu masinbana chingba musilakpadagi ngase yum taret lom taba matamda amughana Janems ta pukhatke mahakwa children water pusinduna yanganbada mathau toromba doctor amana angang adu gi hakjang phibam lure Hospital asida di yeng bang laroi Dr. Ratan natragana si hospital da puro harapati harang no bidang yeng kiba Dr. Nupi adu ani adu Dr. Nupi adu unajagi abadu unhalakide mana makata na hay ngasi pung mapalom taba matamda Janems tagi putolok na Dr. Ratan da puduna laikan na bada ngasi numit jungba pung amarum taba matamda angang adu laikida bane Mothers Care Hospital gi Dr. na phongdorak pada angang adu gi haksang manunggi parsing am sokpadagi laikida bani haiba khangbangam ke Amaromda angang atop adusu usi hidak adu charambajai khanbadagi hojik Dr. Ratan gi hospital pukatuna laikandari aire mana makata na phongdorok bagi matungina mahaki masa laikidaba sing ngarang Janems ki children water mathau taramba Dr. aduna thausadaba danatana section dabadagi thokebane Dr. Nupi aduna ngarang mak atop hospital da refer toramba tarabadi mahaki masa ki punsi kalamba yarambane asigamba thawdog asi matungda amukhana thoktanaba ngarang nubida duty takiba Dr. Nupi adugi mathakta akanba action lokhat handingi aire Maka tarakbo ado papau amatana jahaz mayamna Beijinggi South China Sea da khutpai session kre akoi beda leriba lebak kena su makoi gini haiduni yedariba South China Sea da Chinese jahaz mayam ama sangsilaktuna
सोहन हल्लोरैदबगी मोंगदा लैतादुना लैख्रे जासिंग अदु nga phanabagi mandrabasu chaina na dimma khoidu chumnagi nga phanabagi hi singni aike nonglei nongsit sing sulak lak trabasu changjapam lauribani haiduna jahaz dozen camera phajna pareng lengdor punna leiba okay khwaidagi nobo thodok asi samudragi ithat ipom nemba matam khaktare sing mathakta phaukalakpa whitestar reef ki akoibada andak chaul khrada thoki bane Colorado da labor company ama oiba Maxer Technologies na lokiba satellite photograph sing ki matungina hokiba sayul phawpada jahaz khra di mapam adu thadokre adubo kayam di hausi sule hawre atopa jahaz sing adu supna gi mile khra khak lap atopa reef ta sarkhre marakasida Chinese jahaz nifumanga ki anuba sangu ama Philippines na paiba atopa idat amada awang nopok lomda mile chamrom lapada oki aina satellite photo sing amasog Philippine official sing haike Maragachida ising isaw sing da miyoi hundra mga ihana sikre Indonesia amasung thangnaba East Timor da khangau na tholakiba isaw sing da miyoi humpudara mga ihana sikre amasung miyoi mayam ama hujiksu thiba khangdri ahna ngasi ning thokaba namita official sing na phangdokre lepdra churakpa nongna thogan ba ising isaw na Indonesia ki floor dage East Timor fawata leiba ithat sing da mangtak pa thogan khre amasung miyoi lising kyabo changjapom lafum sing da chelan khre Haujuk fawda miyoi yakai ma sikre adoba masing asidi yamna akakna pani abasung miyoi ni fugani thoirom thiba khangdreba maramna masi choindraba hongdok lakhi gani haina Indonesia ki disaster management agency ki wangaloi Raditya Jatina broadcaster Metro TV da aike Istamor da yamdraba miyoi kunmadoi siki haina Indonesia ki Australia ki marakta leiriba apikpe ithat na tangkhai oina lebak adugi official amana aike Istamor da yamdraba miyoi kunmadoi siki haina Indonesia ka Australia ki marakta leiriba apikpa ithat na tangkhai oiba lebak adugi official amana aike Timorgi isingna thumlaba konung Delhi da miyoi kya ama sikhi hojik miyoi kya marom lai khop leirang bakada phomjinduna leiramgani aina aikona chingnei aduba miyoi kya thiba khangkidribano haibadu mayek sengrihan explores disaster agency gi hada fedam na aike Samarjit po sagotuna law khongkiba miyoi mapan gi manungda miyoi taret bel pikre anina jel da thajinkhre Mamang thagi kun mapan gi noktil pung ari makhairum taba adwaida NIA na Samarjit po Imphal International Airport pura khibada Samarjit po sagutun law khong khiba miyoi mapan gi manung de miyoi taret po CJM Imphal West na bel pi khrabam batong miyoi anina ngasi jel da thajin khre Singamai police station lokolakba FIR kamari leinana tera lokhrok pom lekai degi narengbam beswajit sahi yakai gamaga narengbam noglen sahi kun gamaga Samarjit ki naloi nabi narengbam ongbi tilotama sahi kuntraga mapan narengbam ongbi Ranjana Devi sahi yakai gani thoi Naurem thong kuman them laikai degi nauroibam David sahi kuntraga ni thoi narengbam ningol nauroibam ongbi Bedavati sahi kun humphugo humdoi tera amudon awang laikai degi modom ningol chongtham ongbi Citramala Elias nausa sahi ni phugo humdoi Chongtham Utra Devi sahi kuntraga mapan lamboi khongnangkhong veterinary laidaktagi mayaklambam Tolen Jau sahi yang kebanga hari pembioi mapan bo police custody dengan si bo patam lake. Egoi sing asigi police custody matam luar pematung asi CJM Imphal West da judicial custody remand prayer kita maputhor lake. Egoi sing council sing egoi sing asi BLPP no petongan-tongan bel submission sing langka lake. Loiner prosecution ki mai da APPM Jamunana bel submission sing adu reject taunaba. Submission sing court lan khatke. Nakalani ki submission sing CJM Imphal West na tarba Madung de Ekwe Singh, David Noglen, Tilutama, Ranjana, Bedavati, Citramala, Elias Nausa, Udra Harb Equis Tariat Maklupa Lising yang kaya manaba, Security Bond Bill Piki Badagi Equis Person Sing as in the Lupalising Taragi Sen Famsik, Security Bond oin the Tidun as Bill the Tokre. Ado Equis Beswazit Amadi Tolen Jau Anidi, CJM Imphal West na Judicial Custody Remand Pibadege. Ngasi jail the Tazan. Nikat Pangtoka the Bert Tamil Laduda Lupa Kurud Samri Kunganipan Gisil Amadi Sana Fare. Assembly Mikal ayang pangto katariba asiki mangoi dana Tamil Nadu dagi sena masung sanana sing balupa crore samri kun ganapa nipan ki polam sing phakre phaki pasing adu seloina lupa crore 225.5 lupa crore 176.11 ki sana yauba atai mamal tangba medal singne sidasiki chief electoral officer ngasi pongdok pada posai sing adu phabada karurdana khwaidagi jami madugi mathangta Coimbatore Tirupur amasung Chennai lay Numidang amasung angan bada patrolling jam ni hena kangkhatki amasung maduna maram oiduna haukiba pung kun marida sing thaninga oiba polam sing phake aroi with the content sing asigi maru oiba pau khara asiba pau damjariba mariba local news YouTube channel amadi Facebook page asidagi yenbiri popuna mapathaga jari channel asina tomda kanarabadi subscribe to video asina subscribe to biramo loina like and share to subagi gunu puna mapu amukhan thaga jari